Russia bati Ukraine ki barakta chathriba war ase loibagi phibam ude maramdi Putin na akan basart khara thamkhre amarom da America chinta ni makoi gi wa phawb da Russia gi President Putin na laina yar khitri haiduna Donald Trump ki peace proposal adu challenge ki natia thoki adu gi matung da Trump ki convoy Steve Witkoff Russia da Putin gi unaba chatki Masida Putin na harau welcome tawra khidre pung kaya matung da Witkoff ka unaba thorakki hairi America da puhan kiba ceasefire ki proposal adugi condition ama khaktari 30 days ki an boina ceasefire tausi haibaki masina Putin amadi magi phamnai bising yamna khantaki tha ama ceasefire tawduna kaidawni aikhoi di long time peace pambi aduna Russia ki shirt kharaga lairi masisu Donald Trump di yohon bio hairaki point ahum khaktani hairaki base Ukraine da US or any side tagi military help pisin batopio Anisubada Ukraine da anova force recruitment to bigano. Ahom subada Kurks da changkraba Ukraine ki force sing surrender to halo. Steve Witkoff chart ahobase pudro halaki. Putin ki wapam yanuma clearly ceasefire matam sanghansi even permanent peace oinama laknasi adabu conflict asigi manungi oipa main maram to hara khangbiyo amati madu solve to na tausi hairaki. Amarom da Donald Trump na meeting asigi matung da haiki Russia na pirak liba response ase worldwide ki oina shocking ni war ase loina bagi damakta maru oiba wafam ke ata khoi discussion tawkrabani maudasu Russia hoju phawta ready oiningde Amarom da Vladimir Zelensky na haiki khagi Russia ki Putin Ukraine bu temsin ba thomdokpa amadi Ukrainian sing hat pal lepning da bagi wani hojik masigi makha tawa kari la kari madudi time na purakani ceasefire ki agreement chi ado ready tawbudi ngamnatre Amarom da maroi ba battleground oiriba East Ukraine gi mafam kya da oiriba Ukraine force gi condition singi wari taraga supukning da dungai di phawdi baram di masida news singi reporters singna asum da liri chatluraga ururaga madudi Ukraine force sing injury oiri nobu gi mathang hegalakli yamna sathina sok pasing do hawa gari da tawraga hospital da puraki amukta da dojen amani puduna laki makoya se East Ukraine ki Pokroch kauba mafamas ngak pada sok pasigdi masibu Russia na lausin khigani amsung kandabya te Pokroch hai mafamas se hydro defend torokpa matam sanglakle means masida war torokpa se matam sanglakle town ase Russian force ta koisin duna thamkhre round tokre amsung daily attack torokli amarom the Ukraine force singa sugakli masida sok pangaktari Amaram da Ukraine forcing ceasefire way heading bana loire adubu bakoi disappoint me maram di bakoi hairi Russia da tha jaba thamba oidaba wani maram di itihas na sakhi ni Russia da hekta tha jaba yate sini karigumba bakoi na peace problem labadi da hadda war se tokraga da bani adubu Dumidang amada hekta bakoi change tawgada banate bakoi ceasefire tawring loi Ukraine bu loi thokpusi bakoi pambi haikre Ukraine ki asokpa forcing daily basis ta frontline ki hospital sing da shift tori side amada peace ki wari chathari aduga side amarom dana Russia ki attack su Ukraine ki defense su asum chathari amati war ki preparation Ukraine bacha sing lori ceasefire oiba gamdaba asina Ukraine force ki kanaba khara dilai America ki bateng leptana laklagani makhoi ki war ki vehicle sing maru oine important ni Donald Trump di war ase peace ta othokning bani adubu Putin da hojik question kaya arise tawkhre